ꯑꯍꯥꯟꯕꯃꯛꯇꯗ 91.2 ꯃꯦꯒꯥꯍꯔꯠꯖ ꯁꯟꯗꯣꯛꯆꯔꯤꯕ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯊꯧꯔꯝ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯅꯤꯔꯃꯂꯥ ꯊꯥꯡꯖꯝ ꯑꯃꯗꯤ ꯄꯨꯁꯄꯔꯥꯅꯤ ꯂꯥꯏꯁ꯭ꯔꯝ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯂꯥꯏꯚ ꯆꯥꯠ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯉꯁꯤꯒꯤ ꯂꯥꯏꯚ ꯆꯥꯠ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯗ ꯀꯅꯥꯅ ꯏꯍꯥꯟ ꯍꯥꯟꯅ ꯏꯁꯩ ꯈꯜꯂꯛꯏ ꯂꯥꯏꯚ ꯆꯥꯠꯁꯤꯗ ꯆꯪꯉꯛꯏ ꯍꯥꯏꯕꯗꯨ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤ ꯔꯟꯖꯟ ꯄꯥꯉꯝꯕꯝ ꯉꯁꯤꯒꯤ ꯑꯍꯥꯟꯕ ꯂꯥꯏꯚ ꯆꯥꯠꯀꯤ ꯃꯦꯂꯣꯔꯤ ꯁꯔꯃ ꯁꯨꯟꯗꯔꯤ ꯋꯥꯏꯈꯣꯝ ꯄꯨꯟꯁꯤꯕꯥ ꯌꯨꯑꯦꯁ ꯉꯁꯤꯒꯤ ꯃꯊꯪ ꯂꯦꯡꯁꯤꯟꯕꯤꯔꯛꯑꯦ ꯁꯨꯟꯗꯔꯤ ꯋꯥꯏꯈꯣꯝ ꯃꯔꯛꯇ ꯑꯍꯨꯝꯁꯨꯕ ꯑꯣꯏꯅ ꯍꯣꯏ ꯃꯌꯥꯝꯁꯦ ꯉꯥꯏꯗꯅ ꯂꯩꯕꯤꯔꯝꯕ ꯃꯥꯜꯂꯦꯀꯣ ꯈꯪꯍꯧꯗꯦ ꯊꯥꯒꯠꯆꯔꯤ ꯆꯪꯕꯤꯔꯦ ꯍꯣꯏ ꯑꯗꯨꯒ ꯃꯪꯂꯦꯝꯖꯥꯎ ꯃꯥꯏꯕꯝ ꯉꯁꯤꯒꯤ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯆꯪꯕꯤꯔꯛꯄ ꯇꯔꯥꯝꯅꯣꯛꯆꯔꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯃꯥꯏꯀꯩꯗꯒꯤ ꯉꯁꯤꯒꯤ ꯑꯍꯥꯟꯕ ꯔꯟꯖꯟ ꯄꯥꯉꯝꯕꯝꯒꯤ ꯐꯤल्म ꯅꯪ ꯆꯦꯜꯂꯨ ꯑꯩ ꯇꯥꯟꯅꯔꯛꯀꯦ ꯍꯥꯏꯕ ꯐꯤल्मꯁꯦ ꯑꯅꯧꯕꯅꯦ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯍꯣꯏ, ꯑꯣꯏꯔꯤꯀꯥꯟꯗ ꯍꯣꯏ. ꯁꯤꯒꯤ ꯋꯥꯍꯩꯁꯦ ꯁꯨꯝ ꯍꯥꯏꯅꯩꯌꯦꯕꯀꯣ ꯑꯗꯣ ꯉꯁꯤꯗꯤ ꯃꯤꯠꯃꯥꯡꯗ ꯐꯤꯂꯝ ꯑꯣꯏꯅꯁꯨ ꯊꯣꯛꯂꯛꯀꯗꯧꯔꯦ ꯅꯪ ꯆꯦꯜꯂꯨ ꯑꯩ ꯇꯥꯟꯅꯔꯛꯀꯦ ꯍꯣꯏ ꯃꯌꯥꯝꯅ ꯌꯥꯝ ꯇꯣꯏꯅ ꯍꯥꯏꯅꯔꯦ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯀꯩ ꯐꯤल्मꯅꯣ ꯀꯥꯞꯄꯤꯗꯨꯕꯨ ꯅꯪ ꯆꯦꯜꯂꯨ ꯑꯩ ꯇꯥꯟꯅꯔꯛꯀꯦ ꯍꯥꯏꯕ ꯐꯤल्मꯗꯨꯅꯤ ꯀꯥꯏꯅ ꯐꯥꯒꯤ ꯖꯨꯒꯥꯏ ꯇꯧꯔꯒ ꯍꯥꯏꯅꯔꯝꯃꯦꯕꯀꯣ ꯍꯣꯏ. ꯉꯁꯤꯗꯤ ꯑꯁꯦꯡꯕ ꯐꯤल्म ꯑꯣꯏꯅ ꯊꯣꯛꯂꯛꯇꯅ ꯏꯁꯩꯁꯨ ꯊꯣꯛꯂꯛꯑꯦ ꯍꯧꯖꯤꯛꯇꯤ ꯉꯁꯤꯒꯤ ꯅꯪ ꯆꯦꯜꯂꯨ ꯑꯩ ꯇꯥꯟꯅꯔꯛꯀꯦ ꯍꯥꯏꯔꯤꯕ ꯐꯤल्मꯁꯤꯗꯒꯤ ꯏꯁꯩ ꯌꯥꯝ ꯈꯟꯕꯤꯔꯛꯏ ꯅꯧꯔꯤꯕ ꯏꯁꯩꯅꯤ ꯍꯥꯏꯇꯥꯔꯦ ꯑꯌꯥꯝꯕ ꯃꯇꯝꯗ ꯏꯕꯨꯡ ꯔꯟꯖꯟꯁꯦ ꯑꯅꯧꯕ ꯏꯁꯩ ꯌꯥꯝ ꯈꯟꯒꯜꯂꯤ ꯍꯥꯏꯇꯥꯔꯦ ꯉꯁꯤꯒꯤ ꯑꯍꯥꯟꯕ ꯉꯥꯏꯗꯅ ꯂꯩꯕꯤꯔꯝꯕꯅꯦ ꯃꯌꯥꯝꯗꯒꯤ ꯐꯥꯁ ꯇꯥꯔꯒꯦ ꯍꯥꯏꯗꯅ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯍꯟꯅ ꯑꯗꯨꯒ ꯃꯦꯂꯣꯔꯤ ꯁꯔꯃ ꯊꯥꯒꯠꯆꯔꯤ ꯁꯨꯟꯗꯔꯤ ꯋꯥꯏꯈꯣꯝꯁꯦ ꯉꯁꯤꯅ ꯑꯍꯥꯟꯕ ꯊꯦꯡꯅꯕ꯭ꯔꯥꯅ ꯈꯟꯖꯩ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯄꯨꯟꯁꯤꯕ ꯌꯨꯑꯦꯁ ꯏꯕꯨꯡꯁꯨ ꯑꯗꯨꯝ ꯑꯌꯥꯝꯕ ꯃꯇꯝꯗ ꯂꯥꯏꯚ ꯆꯥꯠꯀꯤ ꯊꯧꯔꯝꯁꯦ ꯑꯗꯨꯝ ꯉꯥꯏꯕꯤꯔꯒ ꯁꯦꯟꯅꯕꯤꯔꯒ ꯂꯩꯕ ꯏꯁꯇ꯭रीमꯔꯁꯤꯡꯒꯤ ꯃꯔꯛꯇ ꯑꯃꯈꯛꯅꯤ ꯉꯁꯤꯒꯤ ꯏꯁꯩ ꯑꯍꯥꯟꯕ ꯈꯟꯕꯤꯔꯛꯄ ꯂꯣꯏꯅꯃꯛ ꯈꯨꯗꯣꯜ ꯇꯝꯅꯅꯕ ꯑꯩꯈꯣꯏꯅ ꯁꯦꯝ ꯁꯥꯖꯔꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯆꯪꯕꯤꯔꯛꯂꯤꯕꯁꯤꯡ ꯕꯤꯁꯦꯁꯣꯔ ꯌꯨꯝꯂꯦꯝꯕꯝ ꯏꯁꯩꯁꯦ ꯉꯁꯤꯁꯨ ꯁꯣꯏꯗꯅꯃꯛꯀꯤ ꯁꯥꯔ ꯕꯤꯁꯦꯁꯣꯔꯒꯤ ꯏꯁꯩꯁꯦ ꯇꯥꯕ ꯐꯪꯅꯤ ꯏꯁꯩꯁꯦ ꯈꯟꯈ꯭ꯔꯒ ꯇꯥꯕ ꯐꯪꯍꯧꯗꯕꯗ ꯌꯥꯝꯅ ꯂꯩꯉꯝꯗꯕ ꯑꯣꯝꯆꯥꯛꯅꯔꯒ ꯂꯩꯕ ꯃꯤꯑꯣꯏ ꯑꯃꯈꯛꯅꯤ ꯑꯩꯈꯣꯏꯒꯤ ꯁꯥꯔ ꯕꯤꯁꯦꯁꯣꯔꯁꯨ ꯑꯗꯣ इसे ngasisu taba phangdore Chandramukhi khanbirei Naboigi yam phajaba isai aduga Khetrimayum Sangita taram noksari marupusu Diamond Radio gi thorom khudingmakta support tawbiba marup amakhangni thagatchari asigi ahanba isai ase Ranjan Pangambam ibasina khanbirakpa isai इसे सेम साजगे दुगा मखा ताबा कमेंट खरा दुम पाथोगना बहना बियो ngasigi Khetrimayum Sangita Laikram Ojit duga MD Sharif Khan Ibem Salai Maten Tha Taram Noksari Taibangan Baning Thauzam Safam Somendro duga Somananda Okram Tokelaishram Ibung Token Laishram Taram Noksari Abema Ranjita Kaisham Good afternoon Miss Nirmala Madi Pusparani Taram Noksari Tombi Namairakpam Sari Sai Mata Tazage Ama Hekta Yai Haibiri Hamzari Baikwe se Sarna Jade Miss Naktani Edu Tagachari Sai Kanbirakpa Ama Hekta Yai Haibirakpa Adudi Mayamna Kalai Baishay Shidi amada ama hekta adum tabiro adudi El Surjit Singh malla lainu si film dagi Loles Kumar gi mayekta Pusparani na sakpa yengningi mikup khuding highway shaidu khanbirai thagachari Manglemba Las duga Samarendra Higruzam Kejam Khongjom ngasigi changbirakliba live chat program asida changbirakliba sing Robert Yumna Mangangcha Miss Pandam Ama film dagi naken thagi shu yening tha lei ta jagi habirapa thagachari ngasigi ahan bai shai khodol tamsi hoi ngasigi ibung Ranjan Pangambam na khanbirakpa nang jelu ai tanarake hariba film asidagi Pusparani na sakpa laite agi wahe ama haina se hobi sei sini aduga saireng basu yam marik chumna habirei thagachari amuka hana hoi hana adudi makha tarak pasidi isai taminasi khudol tamjarake adu mayam punna isai sigi mahaw lominasi aduga isai khanbirakliba ibung Ranjan Pangambam da isai se dedicate tawjage nupina sakpa isai amakhak khanbirakpani ado isai sigi
mahau adudi mayam puna lominarse. Ngasigi ahan bada yamna fazaraba isai nang jelu ay tanarage haiba films dagi isai ma tamina kre puspa Hoi. aduga mathang asidi Mallory Sharma gi inakta leiringai Jun Niluna sakpa isai karamba juki remake chong duni khanbira ise kudol tamjage aduga kana na comment pire habadu amu yengminasi Hoi. asigi Isai di dum lepa laitana mayam se khanbire adubo khoina isai di lokhachari se isai tara khaktani do mayam na sudum guest tawbiu ngasigi lokhalak pa yaina khanba mayam na ubiba singdo do adugi manung sandaba kaidudi isana isai khangraga su mayam na isai se taba phangani haibagi thajabadu ma thambiganu duga isai thabirakte haibagi nungai tabasu mayam mamang da phongdok piraktana basu no luksage ahan ba makta da mayam da
do mayamna marup mayamna mamangda ngasigi ahanba oina changbiraktana khankhriba isai-singsidha nungaina taminaraga ngasigi thorom se hawbadagi loiba phawbada mayam punna saru yaminasi haidana ngasigi anchor oijariba Pushparani amadi Nirmalagi side tagi mayamda noloksari comment khara pasiko dode hoi ngasigi comment pibirakpa comment se yengjage Samanando Kromgi sungasi isai khanbirai Surmana sakba sanari bara dilleli bara tawai isai do khanbirai aduga token laishram ibung taram noksari Miss Pushparani amadi Miss Nirmalani ai samak Nirmala duga ai oi deleng chilisina Miss Pushparani adum confuse at payawna ramgani hoi adum ibana ma igen tawraga soi ama he ithokiba dum lai aduga Miss Pushparani Miss Nirmala idi hekta nanghaude abemagi ne isai khanbase live tadi mayam se koigi maru bhai gadra che abemasina adum mayam se ko kai hai tare konjalaga live khuding makta mayam se dum thambi bane ba do live chat ki program sida di no mata isai se khanbagi tanja simadi phang da badawna tawe adubu one day no matang sabada koina isai je hapsa batare hoi akai inpui taram noksari ibem salai maten tha phangdaba kuire Miss ngasidi comments lucian khat khare KSS Renuka Miss Animag yamna phajai diamond gi laikulda adune streamer singi maraktagi su yam phajana ubi base koi maru KSS Renuka su yam phajana dum ubi comment tawbirakpa matamda Ranjita kai shamna kari mathel chabirage hangbirakpa ngasidi hangam ga nga ga thongba ma hawai ga yendem ga thongba ma aduga kangmet dagi ngaring ka kangho masu yaure ngasidi yam hauna chare aduga Robert Yumna mangang cha mani Miss ani abemase mayam gi seba tawriba mini hai dai aduga khaurang nangai jirakpa live chat ki program asi yamna nungai jai hapta amada ani sandok pinaba pukning chingchin jage respected Miss ani bu thagachari koisu yengjage punsiba US Amarjit Kaman Miss Aishu ngasi phaw fangjadri habire no mana traga no budi soidana fangani karim tawa phangdaba mayam gi live te dum yawba aduga phangdaba mayam sigi list am semjaraga nong phadok su dum isai khudol tamjarake Diamond Radio gi site gi mayam tawdabu ishagi asangba matamda radio gi program sing tabiu kanaba loksin biu haijage thagachari aduga ibung Ranjan Pangambamna haibidai mamangi live amada Miss Anishe dress chap manaradi twins malani haibadu ngasidi khandokpam khangdre ya mase koi jai ne ngasidi as dress twins ama tholak patari thol e haibadari na wakhanda ibani so hainaraga leiramane andubu chap chana haibire ibungna thagachari hainingai laitana mathangi sei khudol tamjage aduga mathangi mo comment amu pathok sage mathangi sei sina Pushpa Melody Sharma yaubiri bra live chat ta isai khalamaga haibadi isai khalamaga thoki basu yawidana ko program se hawbada ngai banina leiramgani haibagi asadi tawsei isai su yam khorang na ngasi ani suboina khanbirakhi bani title da inakta leiringe hanya sehauba duga karamba jukki hanya sehauba Jun Niluna sakpa isai se khanbirai dudi isai se tar sine ko hoi tarasi ngasi Melody Sharma na sakpirakpa khanbirakpa isai karamba jukki kaukrabahi da manghiba mangi mamino otlare aibu tattana mana hai pham khangde kari oini kari
ꯇꯥꯕꯗ ꯆꯤꯔꯣꯂꯩ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯃꯥꯂꯪ ꯅꯝꯃꯤꯕꯅ ꯂꯤꯔꯤ ꯂꯤꯔꯤ ꯂꯦꯞꯈꯤꯅꯤ ꯅꯣꯡꯃ ꯇꯥꯛꯂꯝꯗꯅ ꯀꯔꯤ ꯑꯣꯏꯍꯧꯕ ꯑꯩꯅ ꯀꯔꯤ ꯑꯣꯏꯍꯧꯕ ꯑꯩꯅ ꯀꯔꯝꯕ ꯖꯨꯛꯀꯤ ꯀꯥꯎꯈ꯭ꯔꯕ ꯑꯍꯤꯡꯗ ꯃꯪꯈꯤꯕ ꯃꯪꯒꯤ ꯃꯃꯤꯅꯣ Unarabaina nongdambabu haigeningli oinaduna karigi asum oihanbano karigi asum chakhanbano karigi asum chakhanbano ꯌꯥꯝꯅ ꯐꯖꯔꯕ ꯏꯁꯩ ꯑꯃ ꯇꯥꯃꯤꯟꯅꯈ꯭ꯔꯦ ꯀꯔꯝꯕ ꯖꯨꯛꯀꯤ ꯍꯧꯈ꯭ꯔꯕ ꯑꯍꯤꯡꯗ ꯃꯪꯈꯤꯕ ꯃꯪꯒꯤ ꯃꯃꯤꯅꯣ ꯍꯥꯏꯕ ꯏꯁꯩ ꯔꯤꯃꯦꯛ ꯁꯣꯡ ꯍꯣꯏ ꯖꯨꯟ ꯅꯤꯂꯨꯅ ꯁꯛꯄ ꯏꯁꯩ ꯈꯟꯕꯤꯔꯛꯄ ꯃꯦꯂꯣꯔꯤ ꯁꯔꯃ ꯊꯥꯒꯠꯆꯔꯤ ꯀꯅꯥ ꯀꯅꯥꯅ ꯀꯃꯦꯟ ꯄꯤꯕꯤꯔꯛꯏ ꯍꯥꯏꯕꯗꯨ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤ ꯀꯃꯦꯟꯁꯦ ꯖꯔ 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 ꯆꯦꯟꯈꯠꯈꯤꯕꯁꯤꯅꯅꯦ ꯄꯥꯕꯁꯦ ꯍꯦꯛꯇ ꯅꯪꯍꯧꯗꯕ ꯉꯁꯤꯒꯤ ꯀꯃꯦꯟꯁꯦ ꯍꯦꯛꯇ ꯃꯥꯡꯊꯣꯛꯈꯤꯕ ꯑꯗꯣ ꯌꯦꯡꯃꯤꯟꯅꯁꯤ ꯀꯃꯦꯟꯁꯦ ꯑꯕꯦ ꯃꯈꯥꯗꯒꯤ ꯑꯣꯏꯅ ꯃꯈꯥꯗ ꯌꯦꯡꯁꯤ ꯃꯦꯂꯣꯔꯤ ꯄꯥꯕꯗ ꯁꯔꯃ ꯌꯥꯎꯕꯤꯔꯝꯃꯦ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯆꯥꯃꯤꯟꯅꯕ ꯏꯍꯧꯇ ꯍꯥꯎꯕꯅꯤ ꯉꯁꯤꯒꯤ ꯃꯊꯦꯜ ꯑꯍꯥꯎꯕ ꯉꯥꯛꯇꯅꯤ ꯍꯥꯏꯕꯤꯔꯛꯄ ꯊꯥꯒꯠꯆꯔꯤ ꯃꯤꯁ ꯑꯅꯤ ꯉꯁꯤꯗꯤ ꯌꯥꯝꯅ ꯐꯖꯩ ꯁꯛꯁꯨ ꯌꯥꯝꯅ ꯃꯥꯟꯅꯩ ꯍꯥꯏꯇꯥꯏ ꯀꯔꯤ ꯃꯊꯦꯜ ꯆꯥꯕꯤꯔꯒꯦ ꯔꯣꯕꯥꯔꯠ ꯌꯨꯝꯅꯥꯝ ꯑꯩꯈꯣꯏ ꯃꯊꯦꯜ ꯉꯥꯒ ꯍꯪꯒꯥꯝꯒ ꯊꯣꯡꯕ ꯑꯃ ꯉꯥꯔꯤꯡꯈꯥ ꯉꯧꯕ ꯑꯃ ꯀꯪꯃꯦꯠ ꯑꯃ ꯑꯗꯨꯒ ꯍꯋꯥꯏꯒ ꯌꯦꯟꯗꯦꯝꯒ ꯊꯣꯡꯕ ꯑꯃ ꯂꯥꯁꯇ ꯉꯁꯤꯒꯤ ꯃꯊꯦꯜꯁꯦ ꯆꯥꯕꯒꯤꯅꯤ ꯃꯤꯁ ꯑꯅꯤꯅ ꯐꯖꯔꯤꯁꯦꯅ ꯑꯃꯨꯛ ꯍꯥꯏꯕꯤꯔꯛꯄ ꯇꯥꯔꯦꯀꯣ ꯍꯣꯏ ꯉꯥꯒ ꯍꯪꯒꯥꯝꯒ ꯊꯣꯡꯕꯗꯤ ꯃꯤ ꯃꯇꯩ ꯃꯅꯥꯎꯅꯤ ꯍꯥꯏꯔꯤꯅꯤ ꯌꯥꯝ ꯍꯥꯎꯋꯦ ꯑꯣ ꯃꯤꯅ ꯍꯥꯏꯕꯤꯔꯛꯄꯗ ꯃꯤꯁ ꯑꯅꯤꯅ ꯅꯣꯛꯅ ꯅꯣꯛꯅ ꯋꯥ ꯍꯥꯏꯕꯁꯦ ꯎꯕꯗ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯍꯥꯏꯕꯤꯔꯛꯄ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯕꯨ ꯑꯣ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯤꯁꯁꯦ ꯉꯁꯤꯅ ꯑꯍꯥꯟꯕ ꯃꯥꯜꯂꯦꯀꯣ ꯊꯦꯡꯅꯕꯁꯦ ꯑꯗꯨꯒ ꯇꯣꯝꯊꯤꯟ ꯃꯤꯁ ꯑꯅꯤꯁꯦ ꯎꯗꯕ ꯌꯥꯝꯅ ꯀꯨꯏꯔꯦ ꯀꯔꯝ ꯄꯥꯜꯂꯤꯒꯦ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯍꯥꯏꯅꯁꯨ ꯈꯟꯖꯩ ꯍꯥꯏꯔꯛꯏ ꯅꯨꯡꯉꯥꯏꯔꯤ ꯃꯌꯥꯝ ꯃꯔꯛꯇ ꯑꯗꯨꯝ ꯂꯩꯕꯅꯤꯅ ꯅꯨꯡꯉꯥꯏꯕꯗꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯒ ꯂꯩꯖꯩ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯤ ꯌꯥꯗꯦ ꯄꯨꯁꯄꯥ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯕ ꯇꯥꯕꯅꯤ ꯑꯗꯨꯒ ꯁꯣꯝꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯌꯨ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯊꯧꯔꯝ ꯑꯁꯤ ꯇꯥꯕꯤꯔꯒ W ꯆꯥꯟ ꯃꯉꯥꯡ ꯃꯌꯥꯝ ꯑꯩꯁꯨ ꯉꯁꯤ ꯑꯃꯨꯛ ꯆꯪꯖꯔꯛꯂꯦ ꯃꯦꯗꯥꯝ ꯑꯅꯤꯕꯨꯁꯨ ꯊꯥꯒꯠꯆꯔꯤ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯎꯃꯔꯥꯅꯤ ꯃꯌꯥꯡꯂꯝꯕꯝ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯑꯉꯧ ꯑꯦꯟ ꯑꯊꯥꯞꯄꯗ ꯀꯧꯔꯒꯅꯨ ꯖꯣꯟ ꯏꯂꯥꯡꯕꯝꯒꯤ ꯇꯥꯖꯒꯦ ꯍꯥꯏꯕꯤꯔꯛꯄ ꯑꯗꯨꯒ ꯃꯊꯛꯇꯁꯨ ꯍꯥꯏꯕ ꯃꯃꯤꯡ ꯑꯃꯁꯨ ꯊꯦꯡꯅꯈ꯭ꯔꯦ ꯑꯗꯣ ꯃꯊꯛꯇ ꯀꯃꯦꯟ ꯃꯌꯥꯝ ꯑꯃ ꯆꯦꯟꯈꯠꯈ꯭ꯔꯦ ꯑꯗꯨꯕꯨ ꯌꯦꯡꯖꯒꯦ ꯀꯣꯟꯅ ꯑꯃꯨꯛ ꯇꯣꯝꯕꯤ ꯅꯥꯃꯩꯔꯥꯛꯄ ꯃꯤꯁ ꯁꯤꯒꯤ
ꯃꯥꯡꯗ ꯁꯥꯔ ꯅꯔꯒꯤꯗ ꯌꯥꯎꯖꯩ ꯑꯗꯨꯅ ꯃꯤꯁ ꯑꯅꯤꯗꯁꯨ ꯁꯥꯔ ꯍꯦꯛꯇ ꯀꯧꯖꯔꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯁꯣꯏꯕ ꯍꯥꯏꯁꯤꯗꯤ ꯑꯗꯨꯝ ꯁꯣꯏꯅꯔꯤ ꯉꯥꯛꯇꯅꯤ ꯁꯣꯏꯕꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯑꯃꯤ ꯁꯤꯔꯤꯁꯤꯅꯤꯀꯣ ꯑꯗꯨꯅꯤ ꯀꯩꯁꯨ ꯂꯩꯇꯦ ꯁꯤꯒꯤ ꯑꯁꯣꯏꯕꯁꯤꯗꯤ ꯃꯤꯑꯣꯏꯕꯒꯤ ꯂꯥꯏꯕꯛ ꯇꯝꯕ ꯉꯝꯗꯦ ꯗꯥꯔꯤꯗ ꯀꯨꯝꯊꯔꯒꯁꯨ ꯁꯤꯟꯅꯔꯤꯕꯅꯦꯕ ꯍꯣꯏ ꯗꯥꯔꯤꯗꯩ ꯇꯨꯁꯜꯂꯒ ꯑꯣꯟꯊꯗꯅ ꯂꯩꯅꯥ ꯆꯅꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯏꯆꯟ ꯂꯥꯏꯁ꯭ꯔꯝ ꯑꯅꯧꯕ ꯆꯪꯕꯤꯔꯛꯄ ꯃꯥꯜꯂꯤ ꯏꯆꯜ ꯂꯥꯏꯁ꯭ꯔꯝꯕꯨꯗꯤ ꯃꯃꯥꯡꯗꯒꯤ ꯑꯗꯨꯝ ꯈꯔ ꯊꯦꯡꯅꯖꯔꯦ ꯍꯣꯏ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯅꯧꯕ ꯆꯪꯕꯤꯔꯛꯄꯅꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯊꯧꯅꯥꯎꯖꯝ ꯁꯨꯔꯖꯤꯠ ꯐꯖꯕ ꯏꯁꯩꯅꯤ ꯑꯩꯅ ꯃꯍꯧꯁꯥ ꯁꯥꯏꯀꯜꯗ ꯂꯤꯀꯣꯟ ꯁꯥꯟꯅꯕ ꯆꯠꯄꯗ ꯇꯥꯈꯤꯕ ꯏꯁꯩꯅꯤ ꯑꯗꯨꯗꯤ ꯃꯍꯧꯁꯥꯒꯤ ꯂꯤꯀꯣꯟ ꯍꯣꯏ ꯊꯧꯅꯥꯎꯖꯝ ꯁꯨꯔꯖꯤꯠꯁꯦ ꯑꯩꯈꯣꯏꯗꯒꯤꯗꯤ ꯍꯜꯂꯝꯃꯅꯤ ꯑꯗꯨꯕꯨ ꯎꯗꯕꯅꯤꯅ ꯈꯪꯗ꯭ꯔꯦ ꯃꯤꯡ ꯑꯗꯨꯝ ꯀꯧꯖꯔꯦ ꯂꯤꯀꯣꯟ ꯁꯥꯟꯅꯕ ꯅꯪꯉꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯈꯜꯂꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯗꯤ ꯂꯤꯀꯣꯟ ꯁꯥꯟꯅꯕꯁꯨ ꯐꯪꯗꯦ ꯑꯩꯒꯤ ꯋꯥꯗꯗꯤ ꯃꯪꯂꯥꯟꯒꯤ ꯋꯥꯔꯤꯒ ꯑꯣꯏꯔꯝꯒꯗꯕꯗꯤ ꯃꯥꯜꯂꯦ ꯑꯗꯣ ꯂꯤꯀꯣꯟ ꯁꯥꯟꯅꯕ ꯃꯇꯝꯗꯨꯒꯤꯗꯣ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯉꯛꯑꯝꯒꯗꯕ ꯃꯥꯜꯂꯦꯀꯣ ꯏꯁꯩꯁꯦ ꯇꯥꯔꯒ ꯎꯖꯍꯧꯗ꯭ꯔꯒꯁꯨ ꯃꯥꯡꯗ ꯆꯣꯡꯊꯣꯔꯛꯄꯣꯏ ꯅꯤꯡꯉꯦꯕ ꯋꯥꯍꯩꯁꯦ ꯍꯦꯛ ꯇꯥꯕꯗ ꯑꯩꯈꯣꯏ ꯐꯥꯎꯕꯗ ꯑꯉꯧꯑꯦꯅ ꯍꯥꯏꯕꯤꯔꯛꯑꯦ ꯊꯥꯒꯠꯆꯔꯤ ꯂꯥꯎꯊꯣꯛꯄꯤꯔꯛꯄ ꯊꯥꯔꯛꯇ꯭ꯔꯁꯨ ꯌꯥꯗꯧ ꯃꯥꯜꯂꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯗꯤꯄꯛ ꯋꯥꯍꯩꯁꯤꯐꯧꯗꯤ ꯌꯥꯝ ꯗꯤꯄꯛ ꯄꯦꯟꯖꯩ ꯊꯧꯅꯥ ꯗꯤꯄꯛ ꯊꯧꯅꯥ ꯔꯥꯙꯥꯔꯥꯅꯤ ꯂꯣꯡꯖꯝ ꯗꯤꯄꯛ ꯊꯧꯅꯥ ꯃꯤꯁ ꯑꯅꯤꯗꯒꯤ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯏꯁꯩ ꯑꯃꯇ ꯈꯟꯖꯒꯦꯅ ꯍꯥꯏꯕꯤꯕ ꯑꯍꯥꯟꯕ ꯏꯁꯩ ꯈꯟꯕꯤꯔꯛꯄꯁꯤ ꯊꯥꯕ ꯉꯝꯃꯣꯏꯗꯧꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯣꯏ ꯈꯟꯗꯤ ꯈꯟꯕꯤꯔꯛꯇ꯭ꯔꯤ ꯏꯁꯩꯁꯦ ꯑꯗꯣ ꯀꯃꯦꯟꯇꯗꯤ ꯇꯨꯡꯗ ꯈꯟꯈ꯭ꯔꯕ ꯍꯥꯏꯕꯗꯤ ꯊꯦꯡꯅꯖꯗ꯭ꯔꯦꯀꯣ ꯔꯣꯕꯔꯠ ꯌꯨꯝꯅꯥꯝꯅ ꯍꯥꯏꯕꯤꯔꯛꯑꯦ ꯃꯤꯁ ꯑꯅꯤ ꯑꯩꯈꯣꯏꯗꯤ ꯈꯪꯍꯧꯗꯔꯦ ꯍꯥꯏꯇꯥꯏ ꯂꯤꯀꯣꯜ ꯁꯥꯟꯅꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯆꯞ ꯃꯥꯟꯅꯩ ꯑꯩꯈꯣꯏꯁꯨ ꯈꯪꯍꯧꯗꯔꯦ ꯅꯥꯎꯊꯣꯏꯒꯤ ꯀꯃꯦꯟꯁꯦ ꯍꯦꯛꯇ ꯆꯣꯡꯈꯤꯒꯦ ꯇꯧꯋꯦ ꯅꯥꯎꯊꯣꯏ ꯃꯉꯥꯡ ꯃꯤꯁ ꯑꯅꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯀꯅꯥꯅ ꯌꯦꯟꯁꯥꯡ ꯊꯣꯡꯒꯦꯅ ꯍꯥꯏꯕꯤꯕ ꯃꯥꯜꯂꯦ ꯑꯩꯈꯣꯏ ꯃꯦꯗꯥꯝꯅ ꯊꯣꯡꯉꯦ ꯍꯥꯏꯇꯥꯔꯦ ꯁꯥꯔꯒꯤ ꯃꯦꯗꯥꯝꯅ ꯑꯩꯈꯣꯏ ꯁꯤꯗ ꯑꯗꯨꯝ ꯆꯥꯛ ꯆꯥꯏ ꯑꯌꯨꯛꯀꯤ ꯁꯤꯗ ꯆꯥꯛ ꯊꯣꯡꯉꯒ ꯌꯨꯝꯗꯒꯤ ꯁꯥꯔꯅ ꯏꯟꯖꯥꯡ ꯄꯨꯔꯛꯑꯒꯀꯣ ꯑꯗꯨꯝ ꯆꯥꯃꯤꯟꯅꯩ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯩꯈꯣꯏ ꯅꯨꯡꯇꯤꯒꯤ ꯂꯥꯛꯏꯕ ꯑꯣꯐꯤꯁꯇ ꯀꯥꯔꯛꯏꯕꯁꯤꯡ ꯄꯨꯂꯞ ꯄꯨꯂꯞ ꯆꯥꯛ ꯆꯥꯃꯤꯟꯅꯩ ꯃꯌꯥꯝ ꯃꯌꯥꯝ ꯆꯥꯕꯅ ꯏꯁꯥꯁꯦ ꯃꯤ ꯑꯃꯇꯪ ꯆꯥꯔꯗꯤ ꯏꯁꯥ ꯏꯊꯟꯇ ꯆꯥꯔꯗꯤ ꯆꯥꯕ ꯌꯥꯗꯦ ꯍꯥꯏ ꯃꯤ ꯃꯌꯥꯝ ꯆꯥꯃꯤꯟꯅꯕꯅꯤꯅ ꯃꯌꯥꯝ ꯃꯌꯥꯝ ꯆꯥꯕꯗ ꯈꯔ ꯈꯔ ꯅꯣꯏ ꯑꯗꯣ ꯄꯨꯁꯄꯥꯔꯥꯅꯤꯗꯤ ꯅꯣꯏꯌꯨ ꯁꯨꯡꯌꯥ ꯌꯥꯗꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯑꯩꯅ ꯃꯌꯥꯝꯅ ꯅꯣꯏꯔꯣ ꯅꯣꯏꯔꯣ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯄ ꯑꯗꯨꯒ ꯑꯩꯒ ꯍꯦꯛ ꯊꯦꯡꯅꯔꯨꯕ ꯃꯤꯈꯩꯁꯤꯅ ꯅꯣꯏꯅꯕ ꯈꯔ ꯌꯥꯝ ꯆꯥꯁꯜꯂꯣꯅ ꯕꯣꯔ ꯌꯥꯝ ꯌꯥꯝ ꯄꯤꯕꯤ ꯑꯩꯅ ꯕꯣꯔꯁꯤꯡꯗꯣ ꯑꯝꯇ ꯂꯧꯗꯦ ꯀꯩꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯅꯣꯏꯔꯗꯤ ꯄꯩꯁꯥ ꯌꯥꯝ ꯇꯤꯡꯕ ꯑꯗ ꯄꯩꯁꯥ ꯄꯥꯏꯖꯗꯕ ꯑꯗꯨꯗꯨꯅ ꯑꯩ ꯄꯩꯁା ꯍꯌꯦꯡ ꯄꯥꯏꯔꯀꯥꯟꯗ ꯑꯣꯏꯅ ꯅꯣꯏꯔꯒꯦ ꯍꯥꯏꯗꯅ ꯑꯩ ꯍꯧꯖꯤꯛꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯅꯣꯏꯖꯗ꯭ꯔꯤ ꯍꯥꯏꯇꯥꯔꯦ ꯊꯥꯒꯠꯆꯔꯤ ꯂꯦꯟꯊꯣꯏ ꯗꯦꯕꯤ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯏꯅꯥꯎ ꯑꯅꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯗꯤ ꯉꯁꯤꯗ ꯌꯥꯎꯖꯕꯅꯤ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜꯗꯤ ꯑꯗꯨꯝ ꯇꯥꯖꯩ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯇꯥꯕꯤꯕꯗꯧꯅ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝꯁꯨ ꯈꯔ ꯈꯔ ꯇꯥꯕꯤꯌꯨ ꯍꯥꯏꯖꯒꯦ ꯏꯅꯥꯎ ꯍꯥꯏꯕꯤꯔꯕꯅꯤꯅ ꯆꯦ ꯊꯣꯛꯑꯝꯃꯅꯤꯀꯣ ꯆꯦꯆꯦ ꯌꯥꯝ ꯍꯥꯏꯇꯥꯔꯦ ꯅꯨꯡꯉꯥꯏꯖꯩ ꯊꯧꯔꯝꯁꯤꯗ ꯉꯁꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯊꯦꯡꯅꯖꯕ ꯑꯕꯦ ꯇꯥꯎꯔꯦꯝꯁꯤꯁꯨ ꯑꯍꯥꯟꯕ ꯑꯣꯏꯅ ꯊꯦꯡꯅꯖꯕꯅꯤ ꯑꯩꯒꯤꯗꯤ ꯑꯗꯨꯒ ꯃꯤꯁ ꯑꯩꯗꯤ ꯂꯥꯏꯐ ꯆꯥꯔꯖ ꯏꯁꯩ ꯈꯟꯖꯕꯁꯦ ꯑꯍꯥꯟꯕꯅꯤ ꯍꯥꯏꯕꯤꯔꯛꯄ ꯅꯪꯗꯧꯕ ꯃꯥꯟꯗ꯭ꯔꯦ ꯃꯊꯪꯗ ꯇ꯭ꯔꯥꯏ ꯑꯃꯨꯛ ꯇꯧꯖꯔꯛꯀꯦ ꯃꯤꯁ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯃꯊꯪꯒꯤ ꯏꯁꯩꯁꯦ ꯀꯀꯥ ꯃꯨꯖꯥꯎ ꯀꯥꯝꯕꯝ ꯆꯪꯕꯤꯔꯛꯏ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯑꯗꯨꯒ ꯃꯊꯪꯒꯤ ꯏꯁꯩꯁꯦ ꯁꯨꯟꯗꯔꯤ ꯋꯥꯏꯈꯣꯝꯅ ꯈꯟꯕꯤꯔꯛꯄꯅꯤ ꯁꯨꯟꯗꯔꯤ ꯋꯥꯏꯈꯣꯝ ꯌꯥꯎꯕꯤꯔꯒꯗꯤ ꯈꯨꯠ ꯑꯝꯇ ꯊꯥꯡꯒꯠꯄꯤꯌꯨ ꯑꯗꯣ ꯄꯨꯁꯄꯥ ꯁꯨꯃꯥꯏꯅ ꯌꯥꯎꯗꯕꯁꯦ ꯈꯨꯠ ꯊꯥꯡꯒꯠꯄꯤꯔꯛꯇꯕꯁꯦ ꯇꯣꯛꯊꯣꯛꯑꯒ ꯍꯥꯏꯗꯤ ꯃꯌꯥꯝꯒꯤ ꯆꯥꯟꯁ ꯑꯝꯇꯪꯗꯤ ꯄꯤꯕ ꯌꯥꯕꯅꯤ ꯑꯗꯣ ꯉꯁꯤꯗꯤ ꯇꯧꯖꯔꯔꯣꯏ ꯑꯍꯥꯟꯕ ꯊꯦꯡꯅꯕꯅꯤꯅ ꯌꯥꯎꯕꯤꯔꯝꯒꯗꯕꯗꯤ ꯃꯥꯜꯂꯤ ꯉꯁꯤꯒꯤ ꯑꯍꯨꯝꯁꯨꯕꯗ ꯏꯁꯩꯁꯦ ꯁꯨꯟꯗꯔꯤ ꯋꯥꯏꯈꯣꯡꯒꯤꯁꯦ ꯂꯩꯔꯦꯅ ꯍꯥꯏꯕ ꯊꯥꯖꯕ ꯑꯃ ꯂꯩꯈ꯭ꯔꯕꯅꯤꯅꯀꯣ ꯁꯣꯏꯗꯅꯃꯛꯀꯤ ꯂꯨꯝꯗꯅꯒ ꯇꯥꯕꯤꯔꯝꯕꯁꯨ ꯌꯥꯏ ꯈꯨꯗꯣꯜ ꯇꯝꯖꯔꯛꯀꯦ ꯈꯟꯕꯤꯔꯛꯄ ꯏꯁꯩ ꯑꯥꯔꯕꯤꯟ ꯑꯃꯗꯤ ꯄꯨꯁꯄꯥ ꯔꯥꯅꯤ ꯑꯅꯤ ꯄꯨꯟꯅ ꯁꯛꯃꯤꯟꯅꯕ ꯏꯁꯩꯅꯤ ꯄꯨꯛꯅꯤꯡꯁꯦ ꯇꯞꯊꯧ ꯌꯥꯗꯦ ꯐꯖꯅ ꯁꯛꯂꯛꯑꯣ ꯄꯨꯛꯅꯤꯡꯁꯦ ꯇꯞꯊꯧ ꯌꯥꯗ꯭ꯔꯦ ꯍꯥꯏꯁꯦ ꯐꯖꯅ ꯁꯛꯀꯦ ꯇꯧꯕꯅꯦ ꯑꯗꯣ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯏꯁꯩꯁꯤ ꯑꯣꯏꯅ ꯄꯨꯁꯄꯥꯔꯥꯅꯤꯒ ꯑꯥꯔꯕꯤꯟꯗꯒꯤꯒ ꯄꯨꯟꯅ ꯑꯣꯏꯅ ꯇꯥꯃꯤꯟꯅꯔꯁꯤ ꯁꯨꯟꯗꯔꯤ ꯋꯥꯏꯈꯣꯝꯒꯤꯗꯃꯛ ꯏꯁꯩꯁꯦ ꯈꯨꯗꯣꯜ ꯇꯝꯖꯔꯒꯁꯨ ꯔꯦꯗꯤꯑꯣꯗ ꯇꯥꯔꯤꯕ ꯑꯗꯨꯒ ꯁ꯭ꯇ꯭ꯔꯤꯃꯔꯁꯤꯡ ꯈꯨꯠꯁꯦꯝꯗ ꯇꯥꯔꯤꯕ ꯄꯨꯝꯅꯃꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯒꯗꯣꯏꯅꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯏꯁꯩꯁꯦ ꯗꯦꯗꯤꯀꯦꯠ ꯇꯧꯖꯒꯦ ꯊꯥꯒꯠ
isay si tabda habadi yamna nungaiba isay si taraga monda yamna nungaiba oi aigi wakhalda mayam gidi khangdre puspa isay se tabada nungaiba ma oi harakadawga maludre wakhalam la iga harakadawa male ado yamna nungai jai aduga angel media na haibirakpada miss noini je live yengbase pungning si am nungai haibire thagachari ngasigi oina ahanba oina thengnajabani miss ani taram nosri nga thoi mangang ngasigi ahanba oina thengnajabani akhoishu aduga sundari wai khom jawbirame ichan doli mem ani nofet nungsida haibire aikhoi bu nungsibiba aikhoi di laiba yamna phabani aduga w chan mangang miss hauziki matamda likol sanaram daba khata sanaram daba yam phai matam chaina da bado pikthali phawbada hoi khana chaina bado pikthali haujikta oiraba haujikta oiramadi nomina kapnabada khongban khuding asiba tarangani haibire hoi hoi chomme haibirak pase aduga haujikti nomai marang yam kairabani na ko khajitang dipak thauna isai se ngasi di thaba ngamjaroi dore mathang manau laina laikhrabanina warau biroi isai du thabiro hai nungsirure nangbu aina thamoi pali khanduna da wei sai aduni khanbira isai am phajabai sai ni aduga miss ani ai isai thabiro haibire Robert Yumnam isai thabiro haibire ado robot ki dubu ngasi changi bjala list ta changi bjala Romila loitongbam memcha loitongbam madam good day parika film gi sadana na sakpa ushilogaba lamhelaba mit amu isai hana si di tabadi phangdobo mandre do isai se tahandraga su sadananda gi khonjel da tadraga su nimlai khonjel dagi tahanbadi yap jala mati mu kudol dam jagi hoi wisiloga bako mayek se phadi phada bane uisilogaba aigi lamhelaba mi taruganu magi wakhal ningamdraba thamoi matek si kadang kadang tum khul talo awaba kauthok lo
ꯀꯥꯏꯅꯈ꯭ꯔꯕꯤ ꯃꯍꯥꯛꯄꯨ ꯅꯤꯡꯁꯤꯡꯂꯨꯔꯅꯨ ꯁꯨꯃꯥꯏꯅ ꯍꯥꯏꯕ ꯇꯧꯋꯦ ꯃꯌꯦꯛꯇꯣ ꯊꯥꯒꯠꯆꯔꯤ ꯏꯁꯩ ꯃꯇꯦꯛ ꯑꯃ ꯉꯪꯖꯈ꯭ꯔꯦ ꯇꯣꯝꯊꯤꯟ ꯏꯁꯩꯁꯤ ꯇꯥꯕꯗ ꯑꯩꯒꯤ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯅꯤꯡꯁꯤꯡꯉꯦ ꯌꯥꯝ ꯐꯖꯩꯌꯦ ꯊꯦꯡꯛ ꯌꯨ ꯍꯥꯏꯕꯤꯔꯛꯄ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯑꯗꯨꯒ ꯕꯥꯂꯣ ꯕꯥꯂꯣ ꯍꯥꯏꯕꯤꯔꯛꯄ ꯊꯧꯅꯥꯎꯖꯝ ꯁꯨꯔꯖꯤꯠ ꯊꯥꯒꯠꯆꯔꯤ ꯏꯁꯩ ꯁꯛꯄꯤꯔꯛꯄ ꯊꯥꯒꯠꯆꯔꯤ ꯑꯉꯧꯑꯦꯟꯒꯤ ꯑꯩꯒꯤꯗꯨꯁꯨ ꯃꯇꯦꯛ ꯑꯃꯇꯪ ꯃꯤꯁꯅ ꯈꯨꯔꯨꯝꯕꯤꯔꯦ ꯃꯌꯥꯝꯒꯤ ꯏꯁꯩ ꯁꯛꯄꯁꯦ ꯃꯇꯦꯛ ꯃꯇꯦꯛ ꯁꯛ ꯂꯩꯔꯗꯤ ꯉꯁꯤꯗꯤ ꯑꯗꯣ ꯃꯊꯪꯒꯤ ꯏꯁꯩꯁꯤꯅ ꯄꯨꯟꯁꯤꯕ ꯌꯨ ꯑꯦꯁ ꯏꯕꯨꯡ ꯄꯨꯟꯁꯤꯕꯁꯤ ꯌꯥꯎꯕꯤꯔꯝꯒꯗꯕ ꯃꯥꯜꯂꯤ ꯑꯗꯨꯝ ꯆꯤꯊꯗꯕꯅꯦ ꯊꯦꯡꯅꯐꯝꯒꯅꯨ ꯉꯟꯅ ꯍꯟꯈꯔꯣ ꯋꯥꯔꯤꯗꯨ ꯇꯣꯏꯅ ꯁꯥꯔꯛꯀꯅꯨꯀꯣ ꯑꯩꯈꯣꯏ ꯏꯕꯨꯡꯅ ꯇꯥꯈ꯭ꯔꯗꯤ ꯅꯪ ꯈꯨꯟꯒꯤ ꯃꯃꯥꯡꯗ ꯆꯨꯞꯆꯅꯤ ꯍꯥꯏꯕ ꯏꯁꯩꯁꯤꯅꯦ ꯌꯥꯝ ꯊꯥꯖꯗꯕ ꯋꯥꯅꯤꯗ ꯏꯁꯩꯁꯦ ꯉꯪꯉꯛꯀꯅꯤ ꯒꯥꯏꯁꯦ ꯑꯗꯣ ꯊꯥꯖꯗꯅ ꯉꯪꯊꯣꯔꯛꯄꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯑꯃꯁꯨ ꯑꯗꯨꯝ ꯂꯩ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯁꯨ ꯁꯣꯏꯗꯅꯃꯛꯀꯤ ꯅꯨꯡꯉꯥꯏꯕꯤꯔꯝꯒꯅꯤ ꯑꯗꯨꯗꯤ ꯃꯌꯥꯝꯒꯤ ꯀꯃꯦꯟꯁꯨ ꯃꯈꯥ ꯇꯥꯅ ꯌꯦꯡꯖꯔꯛꯀꯦ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯄꯁꯤꯗꯤ ꯏꯕꯨꯡ ꯄꯨꯟꯁꯤꯕ ꯌꯨ ꯑꯦꯁꯀꯤ ꯏꯁꯩ ꯊꯦꯡꯅ ꯐꯝꯒꯅꯨꯁꯦ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯎꯇꯝ ꯑꯃꯗꯤ ꯁꯔꯤꯇꯥ ꯀꯁꯃꯤꯔ ꯑꯅꯤꯒꯤ ꯈꯣꯟꯖꯦꯜꯗ ꯁꯛꯃꯤꯟꯅꯔꯤꯕ ꯏꯁꯩ ꯇꯥꯃꯤꯟꯅꯁꯤ ꯊꯦꯡꯅꯐꯝꯒꯅꯨ ꯉꯟꯅ ꯍꯟꯈꯔꯣ ꯋꯥꯔꯤꯗꯣ ꯂꯥꯎꯅ ꯁꯥꯔꯛꯀꯅꯨꯀꯣ ꯑꯩꯈꯣꯏ ꯏꯕꯨꯡꯅ ꯇꯥꯈ꯭ꯔꯗꯤ ꯅꯪ ꯈꯨꯟꯒꯤ ꯃꯃꯥꯡꯗ ꯆꯣꯞꯆꯅꯤ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯅꯈꯣꯏꯗ ꯂꯥꯛꯄꯅꯤ ꯅꯪꯕꯨ ꯄꯥꯝꯖꯕꯒꯤ ꯅꯅꯥꯛꯇ ꯐꯝꯕꯅꯤ ꯅꯣꯏ ꯈꯨꯟꯗ ꯉꯥꯎꯖꯒꯦ ꯅꯈꯣꯏ ꯈꯨꯟꯗ ꯁꯤꯖꯒꯦ ꯅꯣꯏ ꯈꯨꯟꯗ ꯉꯥꯎꯖꯒꯦ ꯅꯈꯣꯏ ꯈꯨꯟꯗ ꯁꯤꯖꯒꯦ ꯑꯣꯏ ꯇꯥꯅꯤꯡꯗꯦ ꯅꯆꯤꯟ ꯄꯪꯊꯤ ꯊꯤꯒꯅꯨ ꯍꯥꯏꯅꯤꯡꯕ ꯍꯥꯏꯖꯋꯣ ꯑꯩꯗꯤ ꯇꯣꯏꯅ ꯂꯥꯛꯀꯅꯤ ꯈꯨꯟꯒꯤ ꯃꯕꯨꯡ ꯃꯧꯄꯥ ꯅꯣꯏꯁꯨ ꯅꯕꯨꯛ ꯐꯠꯇꯦꯀꯣ ꯈꯨꯟꯒꯤ ꯅꯕꯨꯡ ꯅꯧꯄꯥꯁꯤꯡꯁꯦ ꯃꯕꯨꯛ ꯐꯠꯃꯟꯗꯦ ꯅꯪꯕꯨ ꯇꯣꯏꯅ ꯍꯪꯂꯨꯔꯗꯤ ꯃꯃꯤꯠ ꯍꯦꯛꯇ ꯂꯥꯎꯊꯣꯛꯏ ꯅꯪꯕꯨ ꯇꯣꯏꯅ ꯍꯪꯂꯨꯔꯗꯤ ꯃꯃꯤꯠ ꯍꯦꯛꯇ ꯂꯥꯎꯊꯣꯛꯏ ꯆꯤꯡꯅꯔꯤꯔ ꯈꯪꯗꯦ ꯑꯩꯁꯦ ꯁꯥꯎꯅꯤꯡꯈ꯭ꯔꯦꯗ ꯁꯩꯇ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯂꯩꯇꯦ ꯅꯪꯗꯤ ꯅꯨꯃꯤꯗꯥꯡꯗꯁꯨ ꯂꯥꯛꯏ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯂꯩꯇꯦ ꯅꯪꯗꯤ ꯅꯨꯃꯤꯗꯥꯡꯗꯁꯨ ꯂꯥꯛꯏ ꯑꯍꯤꯡ ꯈꯨꯗꯤꯡ ꯃꯪꯂꯥꯟꯗꯁꯨ ꯅꯪ ꯇꯃꯛꯎꯏ ꯁꯥꯎꯅꯤꯡꯕꯅ ꯅꯪꯁꯦ ꯃꯪꯂꯥꯟꯗꯁꯨ ꯆꯩꯔꯦ ꯃꯪꯂꯥꯟꯗ ꯆꯩꯕꯗꯨꯗꯤ ꯏꯀꯥꯏꯕꯤꯗꯦ ꯆꯩꯖꯧꯅ ꯑꯣꯏ ꯇꯥꯅꯤꯡꯗꯦ ꯅꯆꯤꯟ ꯄꯪꯊꯤ ꯊꯤꯒꯅꯨ
noki aigi isak uba yade sitha sitha nokliba aigi isak uba yade sitha sitha nokliba lakna rira khande song in kreda aidi isai se mate adum khara tamina basida tenzil horasi natraga di akoi miss nirmala se mayam di na gumsi dum chapma na bangak tani mayam soidana ubirangani ngahtang video op tawgibdo ai lakna phana ngamdaba akoi miss nirmala se adi sei ta object ta isa jin ning bam phawi mayam su phawrong gani na khalle adugan sigi kana kana na comment bibire habdum ta pathok sage ngasigi do ichan doli diamond radio lairam bana pukning wakhal leita hali aigi memanigi tangang laba chinbal ubada wow haibire thagat chari ichan doli tangang laba chinban hairaga police station da wari na rami diamond radio gi anchor hoy kenom haizage sengmani khongjong police station gi police singna diamond radio gi live chat thokpada lipstick sangang na sangwagi wari nagraba ama leikhre haidok sararoi adudi adubu kana kana na pibire habdo mu yengjage taki thagi ba isai simadi ibung punsi ba us ki isai simdi comment se yengba matamda mi singse koi gi tumin amta leiramdre haitare daga Bongam taibang mapok ta tawba amambasu angan bani film gi saidu taningi Surjit Chairam ngasigi mathang manaw nai nai se silai khre mathang gi khudong saba mada thajage Robert Jumnam gi se miss ani chalhallo ai gi do haibire list ki manung chalhallo haibira ko male ko manung chalhallo haibira pa do chalhallo raga di mayam namo Miss Robert Yumnam mangang chagi paisa sen kaya sabiru rage na mo hanga gadi correction tawre na habirak toini mo aduna tombina roige tombina mera pom Miss Lona saga na jagoi do phong na samina se haibire yamna nungai jai hairak patam hairak patabra Miss Niagi say soidana thabiro danga sari complain tawri Robert se lakna phana bangam mayam Robert ni ngai khara chaw bane ado lollipop ama leibirani hoi lollipop have the ping pong ado diamond station da la kan do lei tare ko hoi koina lak pa thilak padi pharak tarabani na ado Praneshwari Khundra komna kaino madi haira ibuko hairak pase Miss Pusparani je isai shamdai da kadar hek tawbadang na tawiko Miss isai je nikhai minaji haibire khara khara di dum tawbajani aizage kadar masagi khara tawjaraga su isai gi matang sida kadar se tasengna di tawningda bane aina ga hairamadi dum isai se mayamna haidingai daga dum saklakadaba midane se ado isai sida haimandabagi kadar khara marak ta tawjabani asana aidok sarenge sidi atai kana kana na nungsina sini Miss Habdo Nirmala amukta sakpiro nungsina se amaga nungsina se hingminna se amaga hingminna se nungsibagi lipuna pankrabadi miyoiba kari haipa makhadi khangdre thagachari isai sisu koina dum ngangaga leiba sunatabani na dum mayek ta kaida dum adu mayam gi entertainment oina dum khara chin da tholakpa khara mayek soiba landa dum yaraga su mayamna taba nungaitaba thambiganu entertainment oina ngaiha dum mayam pelan bangam gadra haidana adum honajabani isai si tabada aigi hokraba punsi madangi isai si
ꯅꯨꯡꯁꯤ ꯅꯨꯡꯉꯣꯟ ꯍꯧꯅ ꯊꯥ ꯃꯪꯂꯦꯝꯖꯥꯎ ꯃꯥꯏꯕꯝꯅ ꯈꯟꯕꯤꯔꯛꯈꯤꯕ ꯃꯪꯂꯦꯝꯖꯥꯎ ꯏꯁꯩꯅꯤ ꯃꯥꯏꯕꯝ ꯌꯥꯎꯕꯤꯕ꯭ꯔꯥ ꯂꯥꯏꯞ ꯆꯥꯠꯇ ꯌꯥꯎꯕꯤꯔꯒꯗꯤ ꯈꯨꯠ ꯑꯝꯇ ꯊꯥꯡꯒꯠꯄꯤꯌꯨ ꯊꯥꯡꯒꯠꯇ꯭ꯔꯗꯤ ꯏꯁꯩ ꯊꯥꯖꯔꯔꯣꯏ ꯏꯃꯥ ꯃꯆꯦꯠ ꯏꯆꯥ ꯇꯪꯈꯥꯏ ꯍꯥꯏꯔꯤꯕ ꯐꯤꯂꯝꯁꯤꯒꯤ ꯏꯁꯩꯅꯤ ꯌꯥꯝ ꯐꯖꯕ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟ ꯍꯧꯅ ꯊꯥꯅ ꯁꯩꯍꯧꯕ ꯏꯁꯩ ꯁꯥꯔ ꯃꯪꯂꯦꯝꯖꯥꯎ ꯃꯥꯏꯕꯝꯒꯤꯗꯃꯛ ꯈꯨꯗꯣꯜ ꯇꯝꯖꯔꯛꯀꯦ ꯔꯣꯕꯤꯠ ꯃꯉꯥꯡ ꯑꯅꯧꯕ ꯆꯪꯕꯤꯔꯛꯄꯅꯤ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯤꯁ ꯑꯅꯤꯒꯤ ꯁꯛꯐꯝꯁꯦ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯕꯤꯔꯛꯏ ꯊꯥꯒꯠꯆꯔꯤ ꯔꯣꯕꯤꯠ ꯃꯉꯥꯡꯁꯤꯡ ꯑꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯦ ꯃꯤꯁ ꯑꯅꯤꯁꯦ ꯏꯁꯩ ꯌꯥꯝ ꯍꯩꯌꯦ ꯏꯁꯩ ꯇꯝꯕ ꯂꯥꯛꯆꯒꯦ ꯌꯥꯒꯗ꯭ꯔꯣ ꯑꯩꯈꯣꯏꯗꯤ ꯏꯁꯩꯒꯤ ꯑꯣꯖꯥꯁꯨ ꯅꯠꯆꯗꯅ ꯀꯃꯥꯏꯅ ꯇꯝꯗꯣꯏꯕ ꯏꯁꯩꯒꯤ ꯑꯣꯖꯥꯗꯤ ꯏꯁꯩ ꯇꯥꯟꯅꯕ ꯂꯥꯛꯄꯗꯤ ꯌꯥꯅꯤ ꯇꯝꯕ ꯂꯥꯛꯄ ꯅꯠꯇꯕ ꯍꯣꯏ ꯏꯁꯩ ꯇꯝꯒꯦ ꯍꯥꯏꯔꯒꯅ ꯁꯥꯔ ꯖꯦꯝꯁꯇ ꯇꯝꯕ ꯇꯥꯔꯦ ꯏꯁꯩꯒꯤ ꯑꯣꯖꯥꯅꯤ ꯁꯥꯔ ꯖꯦꯝꯁꯁꯦ ꯑꯩꯁꯨ ꯇꯝꯖꯔꯛꯑꯦ ꯙꯃꯦꯟ ꯅꯥꯎꯔꯦꯝ ꯇꯔꯥꯝ ꯅꯧꯆꯔꯤ ꯃꯤꯁ ꯑꯅꯤꯒꯤ ꯄꯥꯝꯖꯕ ꯃꯆꯨ ꯍꯥꯏꯕꯤꯔꯝꯃꯨ ꯏꯁꯥꯒꯤ ꯄꯥꯝꯖꯕ ꯃꯆꯨꯁꯦ ꯁꯤꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯏꯁꯥꯗ ꯄꯛꯆꯕꯗꯣ ꯑꯗꯨꯅ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤꯗꯤ ꯑꯄꯥꯝꯕꯅꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯄꯥꯝꯕ ꯑꯃꯗꯤ ꯂꯩꯔꯝꯒꯅꯤꯗ ꯍꯥꯏꯗꯣꯛꯀꯣꯏ ꯏꯁꯩ ꯈꯨꯗꯣꯜ ꯇꯝꯖꯔꯛꯂꯒꯦ ꯏꯃꯥ ꯃꯆꯦꯠ ꯏꯆꯥ ꯇꯪꯈꯥꯏ ꯍꯥꯏꯔꯤꯕ ꯐꯤꯂꯝꯁꯤꯗꯒꯤ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟ ꯍꯧꯅ ꯊꯥ ꯁꯤ ꯏꯁꯩꯁꯤꯅꯦ ꯂꯣꯏꯅ ꯁꯛꯆꯔꯔꯣই ꯁꯩꯁꯛꯄ ꯁꯩꯁꯛꯄꯤꯗꯒꯤ ꯇꯥꯃꯤꯟꯅꯁꯤ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯈꯟꯕꯤꯔꯛꯄ ꯃꯪꯂꯦꯝꯖꯥꯎ ꯃꯥꯏꯕꯝ
ꯐꯖꯔꯕ ꯏꯁꯩ ꯏꯁꯩꯁꯨ ꯇꯥꯃꯤꯟꯅꯈ꯭ꯔꯦ ꯅꯨꯡꯉꯥꯏꯔꯤ ꯃꯇꯝꯅꯁꯨ ꯂꯣꯏꯁꯤꯜꯂꯛꯂꯤ ꯍꯧꯖꯤꯛ ꯏꯁꯩꯁꯦ ꯑꯅꯤ ꯑꯍꯨꯝꯗꯤ ꯂꯩꯔꯤ ꯑꯗꯨꯕꯨ ꯃꯊꯪꯒꯤ ꯏꯁꯩ ꯈꯨꯗꯣꯜ ꯇꯝꯅꯕ ꯇꯧꯖꯒꯦ ꯂꯥꯏꯚ ꯆꯥꯠꯁꯤꯗ ꯀꯅꯥ ꯀꯅꯥꯅ ꯀꯃꯦꯟ ꯄꯤꯕꯤꯔꯦ ꯍꯥꯏꯕꯗꯨ ꯃꯇꯦꯛ ꯑꯃ ꯌꯦꯡꯖꯔꯒ ꯃꯤꯁ ꯑꯅꯤ ꯏꯁꯩ ꯂꯣꯠꯅ ꯁꯛꯄꯤꯒꯅꯨ ꯍꯥꯏ ꯇꯥꯏ ꯔꯣꯕꯥꯔꯠ ꯌꯨꯝꯅꯥꯝꯒꯤ ꯍꯥꯏ ꯇꯥꯏꯁꯦ ꯔꯣꯕꯥꯔꯠ ꯍꯥꯏ ꯇꯥꯏꯅ ꯀꯧꯖꯕ ꯇꯥꯔꯦ ꯐꯣꯡꯅ ꯁꯛꯄꯁꯨ ꯁꯛꯄꯤꯌꯨ ꯍꯥꯏ ꯇꯥꯏ ꯔꯣꯕꯥꯔꯠ ꯍꯥꯏ ꯇꯥꯏ ꯑꯗꯨꯝ ꯁꯛꯆꯔꯛꯀꯦ ꯍꯥꯏꯇꯥꯏ ꯃꯤꯁ ꯑꯅꯤ ꯍꯣꯔꯦꯟ ꯄꯨꯡ 5 ꯇꯥꯗ꯭ꯔꯤ ꯐꯥꯎꯕ ꯂꯥꯏꯚ ꯆꯥꯠ ꯇꯧꯁꯦ ꯍꯥꯏꯕꯤꯔꯛꯏ ꯕꯣꯏꯗꯞꯅ ꯄꯨꯡ 5 ꯇꯥꯗ꯭ꯔꯤꯐꯥꯎꯀꯣ ꯈꯟꯅꯕ ꯌꯥꯕꯗꯤ ꯈꯟꯅꯕ ꯌꯥꯏ ꯕꯤꯁꯦꯁꯔ ꯌꯨꯂꯦꯝꯕꯔ ꯃꯤꯁ ꯑꯅꯤꯕꯨ ꯑꯩꯒꯤ ꯏꯁꯩꯗꯣ ꯌꯥꯝ ꯋꯥꯅ ꯉꯥꯏꯖꯔꯤꯀꯣ ꯍꯥꯏꯕꯤꯔꯛꯏ ꯑꯗꯣ ꯄꯨꯡ 5 ꯐꯥꯎ ꯂꯥꯏꯚ ꯆꯥꯠꯁꯦ ꯇꯧꯔꯦꯅ ꯈꯜꯂꯣ ꯃꯌꯥꯝꯒꯤ ꯔꯤꯆꯥꯔꯖ ꯍꯥꯞꯄꯤꯌꯣꯅ ꯑꯃꯨꯛ ꯇꯧꯔꯛꯑꯗꯤ ꯃꯩ ꯀꯣꯟꯅꯗ꯭ꯔꯦ ꯕꯦꯇ꯭ꯔꯤ ꯊꯝꯕꯤꯌꯣ ꯀꯥꯏꯅ ꯑꯃꯨꯛ ꯇꯧꯔꯛꯑꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯗꯨꯒꯨꯝꯕ ꯑꯗꯨꯅꯦ. ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯨ ꯈꯟꯅꯗꯕ ꯌꯥꯗꯦꯀꯣ ꯊꯥꯒꯠꯆꯔꯤ ꯕꯣꯏꯗꯞ ꯄ꯭ꯔꯥꯅꯦꯁꯋꯔꯤ ꯍꯨꯟꯗ꯭ꯔꯥꯛꯄꯝꯅ ꯍꯥꯏꯕꯤꯈꯤꯕꯗ ꯃꯤꯁ ꯍꯣꯏꯔꯁꯨ ꯀꯔꯤꯝ ꯈꯟꯕꯤꯒꯅꯨ ꯌꯣꯡꯁꯨ ꯎꯗꯒꯤ ꯇꯥꯔ ꯁꯤꯕꯅꯤꯅ ꯍꯥꯏꯕꯤꯔꯛꯏ ꯌꯥꯎꯔꯤꯕꯅꯤ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯏ ꯃꯤꯁꯀꯤ ꯃꯣꯃꯣꯟ ꯃꯤꯅꯣꯛꯁꯤ ꯐꯥꯎꯗꯤ ꯀꯦꯄꯤ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯔꯣꯕꯤꯠ ꯃꯉꯥꯡꯅ ꯃꯤꯁ ꯑꯅꯤꯁꯦ ꯎꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯦ ꯏꯆꯤꯟ ꯏꯎꯄꯥ ꯑꯣꯏꯕꯒꯤ ꯃꯔꯤꯗ ꯑꯗꯨꯒ ꯚꯣꯏꯁꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ ꯍꯥꯏꯕꯤꯔꯛꯄ ꯔꯣꯕꯤꯠ ꯃꯉꯥꯡ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯗ ꯅꯣꯡꯃ ꯀꯣꯏꯕꯤꯔꯛꯎ ꯅꯣꯡꯃ ꯂꯦꯡꯊꯣꯛꯄꯤꯔꯛꯎ ꯑꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯁꯤ ꯏꯆꯤꯟ ꯏꯎꯄꯥ ꯍꯥꯏꯖꯒꯦ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏ ꯄꯣꯛꯃꯤꯟꯅꯕ ꯑꯗꯨꯒ ꯏꯃꯥ ꯑꯃꯇꯒꯤ ꯃꯆꯥ ꯅꯠꯇ꯭ꯔꯒꯁꯨ ꯂꯩꯃꯤꯟꯅꯔꯤꯕ ꯃꯌꯥꯝꯁꯦ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯔꯒꯗꯤ ꯂꯣꯏꯅꯔꯒꯗꯤ ꯑꯗꯨꯝ ꯄꯣꯛꯃꯤꯟꯅꯕ ꯏꯆꯤꯟ ꯏꯎꯄꯥꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯅꯅ ꯑꯗꯨꯝ ꯂꯩꯃꯤꯟꯅꯕ ꯌꯥꯏ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯒꯦ ꯃꯇꯥꯡ ꯆꯥꯕꯗ ꯀꯣꯏꯊꯣꯛꯄꯤꯔꯛꯎ ꯁꯛꯈꯪ ꯃꯥꯏꯈꯪꯅꯗꯅ ꯇꯨꯡ ꯀꯣꯏꯅ ꯑꯗꯨꯝ ꯂꯣꯏꯅꯁꯤ ꯇꯦꯟꯁꯤꯟꯖꯔꯤ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯀꯩꯅꯣꯝꯃ ꯅꯤꯡꯁꯤꯡꯉꯛꯑꯦ ꯉꯁꯤꯁꯦ ꯑꯩꯅ ꯉꯁꯤꯁꯦ ꯌꯥꯝ ꯅꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯂꯥꯏꯚ ꯆꯥꯠꯇ ꯃꯤꯁ ꯅꯤꯔꯃꯂꯥꯁꯦ ꯌꯥꯝ ꯈꯠꯄ ꯃꯥꯜꯂꯦꯅ ꯍꯥꯏꯕꯤꯔꯛꯈꯤꯕ ꯌꯥꯎꯈꯤ ꯉꯍꯥꯟꯋꯥꯏ ꯂꯥꯏꯚ ꯆꯥꯠ ꯍꯧꯔꯛꯄꯒꯤ ꯃꯇꯥꯡꯗ ꯑꯗꯣ ꯉꯁꯤꯗꯤ ꯅꯤꯡꯁꯤꯡꯉꯛꯑꯦ ꯉꯁꯤꯗꯤ ꯑꯩꯁꯦ ꯌꯥꯝ ꯅꯣꯛꯈ꯭ꯔꯦ ꯊꯥꯒꯠꯆꯔꯤ ꯔꯟꯖꯨ ꯃꯨꯇꯨꯝ ꯃꯤꯁ ꯑꯩꯁꯨ ꯑꯍꯥꯟꯕꯅꯤ ꯍꯥꯏꯕꯤꯔꯛꯄ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯔꯟꯖꯨ ꯃꯨꯇꯨꯝ ꯂꯩꯕꯥꯛ ꯄꯣꯛꯄ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯥꯏꯚ ꯆꯥꯠ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯩꯖꯩ ꯑꯗꯨꯒ ꯑꯇꯩ ꯑꯇꯩ ꯅꯨꯃꯤꯠꯇꯁꯨ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯌꯥꯝ ꯂꯩꯖꯩ ꯑꯗꯨꯝ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯅꯨꯡꯉꯥꯏꯅ ꯇꯥꯃꯤꯟꯅꯁꯤ ꯃꯌꯥꯝꯒꯤ ꯄꯨꯛꯅꯤꯡ ꯄꯦꯟꯅꯕ ꯑꯗꯨꯝ ꯇꯧꯖꯒꯦ ꯇꯣꯝꯊꯤꯟꯒꯤ ꯌꯥꯝ ꯂꯨꯕ ꯋꯥꯍꯪ ꯑꯃ ꯍꯪꯕꯤꯔꯛꯑꯦ ꯃꯤꯁ ꯑꯅꯤꯁꯦ ꯅꯣꯛ ꯐꯗꯦ ꯗꯥꯏꯂꯣꯛ ꯇꯧꯕꯗꯤ ꯍꯩꯕꯤꯕ꯭ꯔꯣꯅ ꯍꯥꯏꯕꯤꯔꯛꯑꯦ ꯈꯪꯗꯦ ꯇꯧꯕꯗꯤ ꯗꯥꯏꯂꯣꯛ ꯇꯧꯕꯗꯤ ꯍꯩ ꯑꯗꯨꯒ ꯅꯣꯛ ꯐꯗꯦ ꯗꯥꯏꯂꯣꯛꯇꯤ ꯈꯪꯗ꯭ꯔꯦ ꯅꯣꯛ ꯐꯗꯦꯒꯤ ꯗꯥꯏꯂꯣꯛꯇꯤ ꯑꯗꯨꯒ ꯑꯗꯣ ꯅꯣꯛ ꯐꯗꯦ ꯍꯥꯏꯔꯤꯁꯤꯒ ꯆꯨꯝꯅ ꯑꯩꯈꯣꯏꯒꯤ ꯗꯥꯏꯂꯣꯛ ꯂꯩꯁꯤꯡꯁꯤꯒ ꯌꯥꯝ ꯈꯦꯠꯅꯩ ꯅꯣꯛꯍꯟꯕ ꯃꯤꯉꯣꯟꯗ ꯅꯣꯛꯍꯟꯕ ꯉꯝꯕꯒꯤ ꯒꯨꯜ ꯑꯃ ꯆꯦꯟꯒꯗꯕꯅꯤ ꯅꯣꯛ ꯐꯗꯦꯗ ꯌꯥꯎꯔꯤꯕ ꯀꯣꯃꯦꯗꯤꯌꯟꯁꯤꯡꯁꯦ ꯃꯁꯥꯒꯤ ꯇꯣꯞ ꯇꯣꯞꯄ ꯃꯌꯥꯝꯕꯨ ꯐꯥꯔꯒ ꯊꯝꯕ ꯉꯝꯕ ꯃꯈꯣꯏꯗ ꯒꯨꯜ ꯑꯃ ꯌꯥꯎꯏ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯗꯥꯏꯂꯣꯛ ꯄꯨꯡꯇꯧ ꯇꯧꯁꯤꯟꯕ ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯃꯇꯧ ꯇꯝꯃꯒ ꯈꯔ ꯑꯗꯨꯝ ꯍꯩꯕ ꯍꯩꯇꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯈꯔ ꯔꯦꯗꯤꯑꯣꯁꯤ ꯌꯥꯎꯖꯔꯛꯄꯗꯒꯤ ꯑꯗꯨꯝ ꯃꯌꯥꯝꯗ ꯈꯔ ꯈꯔꯗꯤ ꯑꯗꯨꯝ ꯇꯧꯖꯩ ꯑꯗꯨꯒ ꯅꯣꯛꯐꯗꯦꯒꯤ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯈꯔ ꯂꯨꯅ ꯊꯣꯛꯑꯦ ꯍꯥꯏꯇꯥꯔꯦ ꯊꯥꯒꯠꯆꯔꯤ ꯇꯣꯝꯊꯤꯟ ꯍꯪꯕꯤꯔꯛꯄ ꯑꯦꯟꯖꯦꯜ ꯃꯦꯗꯤꯌꯥ ꯃꯤꯁ ꯏꯅꯥꯛꯇꯗ ꯂꯩꯍꯟꯅꯤꯡꯉꯤ ꯁꯛꯄꯤꯔꯛꯑꯣ ꯄ꯭ꯂꯤꯖ ꯍꯥꯏꯕꯤꯔꯤ ꯏꯅꯥꯛꯇꯗ ꯂꯩꯍꯟꯅꯤꯡꯉꯤ ꯁꯛꯄ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯇꯦꯛ ꯑꯃ ꯁꯛꯀꯦ ꯍꯣꯏ ꯏꯅꯥꯛꯇꯗ ꯂꯩꯍꯟꯅꯤꯡꯉꯤ ꯅꯨꯡꯁꯤꯕ ꯅꯪꯕꯨ ꯑꯩꯁꯦ ꯏꯁꯩ ꯁꯛꯑꯁꯨ ꯏꯁꯩꯁꯦ ꯃꯌꯦꯛꯁꯦ ꯐꯥꯒꯟꯗꯦ ꯍꯥꯏꯕ ꯑꯗꯨꯒ ꯄꯨꯁꯄꯥꯔꯅꯤ ꯃꯈꯥ ꯑꯝꯇ ꯁꯪꯗꯔꯣ ꯑꯩꯉꯣꯟꯗ ꯑꯣꯏ ꯇꯥꯈ꯭ꯔꯦ ꯌꯦꯡꯒꯦ ꯑꯩꯁꯨ ꯏꯅꯥꯛꯇꯗ ꯂꯩꯍꯟꯅꯤꯡꯉꯤ ꯅꯨꯡꯁꯤꯕ ꯅꯪꯕꯨ 이밋 ꯄꯦꯟꯅ ꯌꯦꯡꯖꯅꯤꯡꯉꯤ ꯅꯨꯡꯁꯤꯕ ꯁꯛꯇꯝ ꯂꯦꯞꯂꯔꯣ ꯃꯤꯠꯃꯥꯡꯁꯤꯗ ꯌꯦꯡꯖꯒꯦ 이밋 ꯄꯦꯟꯅ ꯅꯨꯡꯁꯤꯕꯁꯨ ꯍꯦꯜꯂꯛꯂꯦ ꯁꯤꯟꯅꯔꯒꯤ ꯊꯃꯣꯏꯁꯦ ꯅꯪꯕꯨ ꯎꯗꯨꯅ ꯂꯩꯔꯦꯅꯦ ꯑꯩꯒꯤ ꯃꯤꯠꯁꯤꯗ
ꯊꯥꯒꯠꯆꯔꯤ ꯏꯁꯩꯁꯦ ꯑꯩꯅ ꯈꯨꯗꯛꯇꯁꯨ ꯍꯥꯏꯖꯤꯜꯂꯛꯄ ꯑꯣꯏꯕ ꯑꯗꯨꯅ ꯑꯩꯅ ꯁꯛꯆꯔꯒꯁꯨ ꯏꯁꯩꯁꯦ ꯃꯤꯁꯦ ꯀꯥꯎꯏ ꯍꯥꯏꯕ ꯇꯥꯔꯦ ꯁꯨꯝ ꯁꯛꯈꯤꯗꯕꯅꯤ ꯀꯨꯏꯅ ꯁꯨꯝ ꯊꯥꯗꯣꯔꯛꯈꯤꯕꯅꯤꯅꯀꯣ ꯑꯗꯨꯅꯅꯤ ꯄꯨꯁꯄꯔꯥꯅꯤ ꯂꯥꯏꯁ꯭ꯔꯝꯒꯤ ꯃꯌꯦꯛꯇ ꯑꯩꯅ ꯏꯁꯩꯁꯦ ꯁꯛꯄ ꯑꯗꯨꯒ ꯏꯕꯨꯡ ꯕꯤꯅꯣꯗ ꯀꯨꯃꯥꯔꯅ ꯏꯁꯩꯁꯤꯒꯤ ꯃ꯭ꯌꯨꯖꯤꯛ ꯗꯤꯔꯦꯛꯁꯟ ꯄꯤꯕꯤꯔꯤꯕ ꯏꯁꯩꯅꯤ ꯍꯩꯇ ꯍꯩꯇ ꯁꯛꯆꯕꯅꯤ ꯉꯁꯤꯁꯦ ꯏꯁꯩꯁꯦ ꯃꯇꯦꯛ ꯃꯇꯦꯛ ꯐꯅꯌꯥꯝꯗꯤ ꯌꯥꯝꯃꯦꯀꯣ ꯃꯌꯥꯝꯒꯤ ꯍꯣꯏ. ꯏꯁꯩꯁꯦ ꯂꯧꯈꯠꯍꯧꯕꯅꯗꯤ ꯈꯔ ꯐꯅꯤ ꯑꯗꯣ ꯃꯌꯥꯝꯒꯤ ꯗꯤꯃꯥꯟꯗꯒꯤꯁꯨ ꯇꯧꯕꯕꯨꯗꯤ ꯇꯧꯖꯕꯅꯤ ꯑꯗꯣ ꯃꯤꯅꯤꯠ ꯈꯔ ꯑꯗꯨꯝ ꯍꯥꯞꯆꯒꯦ ꯆꯣꯟꯊꯖꯈꯤꯕ ꯃꯇꯝ ꯋꯥꯏꯅꯤꯍꯥ ꯗꯦꯕꯤ ꯋꯥꯎ ꯌꯥꯝꯅ ꯐꯖꯩ ꯃꯤꯁ ꯑꯅꯤꯁꯦ ꯁꯛꯇ ꯅꯠꯇꯦ ꯈꯣꯟꯖꯦꯜꯁꯨ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯕꯤꯔꯛꯄ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯃꯊꯪꯒꯤ ꯏꯁꯩ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯕꯤꯁꯦꯁꯣꯔ ꯅꯥꯎꯊꯣꯏ ꯃꯉꯥꯡꯒꯤꯁꯦ ꯃꯤꯁ ꯑꯅꯤꯁꯦ ꯊꯕꯛ ꯌꯥꯝ ꯐꯔꯝꯗꯧꯕ ꯃꯥꯜꯂꯦ ꯊꯕꯛꯁꯨ ꯐꯩ ꯆꯤꯟꯁꯨ ꯐꯩ ꯑꯗꯣ ꯃꯤꯅꯗꯤ ꯈꯔ ꯑꯗꯨꯝ ꯀꯤꯅꯔꯦ ꯊꯕꯛ ꯐꯕ ꯃꯤꯁꯦ ꯃꯤ ꯀꯤꯅꯕꯅꯦ ꯍꯥꯏꯗꯤ ꯊꯕꯛ ꯐꯕꯒꯤ ꯑꯩꯅ ꯐꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯕ ꯅꯥꯀꯟꯗ ꯂꯩꯕ ꯃꯣꯏꯁꯨ ꯐꯍꯟꯅꯤꯡꯕꯗꯣ ꯑꯗꯣ ꯐꯔꯛꯇꯕ ꯃꯇꯥꯡꯗ ꯈꯔ ꯈꯨ ꯇꯧꯔꯛꯏꯗꯅ ꯁꯨꯝꯐꯥꯒꯤ ꯑꯣꯏꯅ ꯊꯝꯖꯕꯅꯤ ꯊꯥꯒꯠꯆꯔꯤ ꯅꯥꯎꯊꯣꯏ ꯃꯉꯥꯡ ꯍꯥꯏꯕꯤꯔꯛꯄ ꯑꯗꯨꯒ ꯁꯨꯕꯥꯆꯟꯗ꯭ꯔ ꯁꯣꯏꯕꯝ ꯂꯣꯏꯔꯛꯄꯗ ꯃꯤꯁ ꯑꯅꯤꯒꯤ ꯏꯁꯩ ꯃꯇꯦꯛ ꯑꯃꯃꯝꯇ ꯁꯛꯄꯤꯔꯝꯃꯣ ꯃꯌꯥꯝꯅ ꯈꯜꯂꯛꯄ ꯏꯁꯩꯗꯤ ꯇꯥꯖꯔꯦ ꯍꯥꯏꯕꯤꯔꯛꯄ ꯇꯣꯀꯦꯟ ꯂꯥꯏꯁ꯭ꯔꯝ ꯏꯕꯨꯡꯅ ꯐꯖꯕ ꯂꯩꯔꯥꯡ ꯀꯌꯥ ꯁꯥꯠꯂꯤꯕ ꯂꯩꯀꯣꯜꯅꯤ ꯗꯥꯏꯃꯟ ꯂꯩꯔꯥꯡ ꯂꯩꯁꯛ ꯃꯥꯟꯅꯗ꯭ꯔꯕꯁꯨ ꯐꯖꯕ ꯃꯆꯨ ꯅꯨꯡꯁꯤꯔꯕ ꯂꯩꯅꯝꯗꯤ ꯂꯩꯀꯣꯜꯁꯤꯗ ꯃꯇꯝ ꯄꯨꯝꯕꯗ ꯅꯝꯗꯨꯅ ꯂꯩꯔꯤ ꯂꯩꯔꯥꯡꯒꯤ ꯅꯨꯡꯁꯤꯕ ꯂꯩꯅꯝ ꯅꯝꯃꯤꯟꯅꯁꯤ ꯂꯩꯀꯣꯜ ꯑꯁꯤꯗ ꯌꯥꯝꯅ ꯐꯖꯩ ꯏꯕꯨꯡꯒꯤ ꯁꯥꯍꯤꯇ꯭ꯌꯁꯦ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯃꯤꯁ ꯑꯅꯤꯁꯦ ꯅꯣꯛꯐꯗꯦ ꯑꯣ ꯍꯥꯏꯖꯈ꯭ꯔꯦ ꯃꯊꯪꯒꯤ ꯏꯁꯩ ꯕꯤꯁꯦꯁꯣꯔ ꯌꯨꯝꯂꯦꯝꯕꯝ ꯌꯥꯝ ꯋꯥꯅ ꯉꯥꯏꯈꯤꯕꯅꯤ ꯉꯁꯥꯏ ꯕꯤꯁꯦꯁꯣꯔ ꯌꯨꯝꯂꯦꯝꯕꯝꯒꯤ ꯏꯁꯩꯁꯦ ꯆꯟꯗ꯭ꯔꯃꯨꯈꯤ ꯅꯧꯕꯒꯤ ꯆꯟꯗ꯭ꯔꯃꯨꯈꯤ ꯀꯗꯥꯏꯗꯒꯤ ꯂꯧꯔꯨꯕꯅꯣ ꯏꯁꯩꯁꯦ ꯃꯇꯦꯛ ꯑꯃꯇꯪ ꯈꯨꯗꯣꯜ ꯇꯝꯃꯒꯦ ꯁꯤꯅ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯁꯩꯁꯛꯄ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯔꯁꯤꯡꯒꯤ ꯃꯔꯛꯇ ꯅꯤꯡꯉꯥꯏꯖꯥꯎ ꯍꯥꯏꯇꯥꯔꯦ ꯕꯤꯁꯦꯁꯣꯔ ꯌꯨꯝꯂꯦꯝꯕꯝ ꯈꯨꯗꯣꯜ ꯇꯝꯖꯔꯛꯀꯦ ꯆꯟꯗ꯭ꯔꯃꯨꯈꯤ ꯅꯥꯎꯕꯣꯏꯒꯤ ꯑꯗꯨꯗꯤ ꯅꯨꯡꯉꯥꯏꯅ ꯇꯥꯕꯤꯔꯒ ꯄꯨꯛꯅꯤꯡꯗꯣ ꯑꯝꯇꯪ ꯐꯥꯗꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨ ꯉꯁꯥꯏꯗꯒꯤ ꯕꯤꯁꯦꯁꯣꯔꯒꯤ ꯇꯔꯟꯁꯦ ꯀꯔꯝ ꯀꯥꯟ ꯌꯧꯔꯛꯀꯗꯒꯦ ꯉꯥꯏꯕꯗ ꯌꯥꯝ ꯋꯥꯕꯤꯔꯝꯒꯗꯕ ꯃꯥꯜꯂꯤ ꯇꯥꯃꯤꯟꯅꯁꯤ चंद्रमुखी कदाइदगी लौरूबनो नंगी लैना सिंगी मचूशिबू चंद्रमुखी कदाइदगी लौरूबनो नंगी लैना सिंगी मचूशिबू काना खंहंदा लोचरक्पा आईगी थमोइदा संख्रबा मचू करमना नंगी लैना सिंग चूरम लीवा चंद्रमुखी कदाइदगी लौरूबनो चंद्रमुखी लैना सिंगी मचूशिबू नखरबी चालवी मागा अरोइबा उनाखिबा नुमिता लिलखिबा मागी फुरी मचू ताम नखरबी चालवी मागा अरोइबा उनाखिबा नुमिता लिलखिबा मागी फुरी मचू सिंथुंगना संगलंबा मचू थामोय सिंथुंगना संगलंबा मचू करमना नंगी लैना सिंग चूरम लीवा चंद्रमुखी
ꯃꯆꯨꯁꯤꯕꯨ 마기 와리 ningsingnaba nangna imangsida satpara ningamda maicha helhanaba magi wari ningsingnaba nangna imangsida satpara ningamda maicha helhanaba ahingda sinthaba magi pirangla ahingda sinthaba magi pirangla pakliba nangi laina singda ayu khudin chandramukhi kadaidagi laurubano nangi laina singi machusibu kana khanghanda locharakpa aigi thamoida sankraba machu karamna nangi laina sinda churam liva yamna fazaraba isai Chandramukhi yamna fazaraba isai ma Bisheswar Yumlembamgi yamna wana ngaijarakpa isai Hoi. ma taminakre ꯌꯥꯝ ꯄꯦꯟꯅ ꯇꯥꯖꯔꯁꯅꯨ ꯍꯥꯏꯗꯅ ꯂꯣꯏꯕ ꯐꯥꯎ ꯍꯦꯛ ꯊꯥꯕꯅꯦ hoi tas kamdawi ado mathangdi Sangeeta KS ais Sangeeta gi isai tauba yaina pangtau tawnu haiba isai se ꯏꯁꯩ ꯃꯌꯦꯛꯁꯤꯐꯥꯎꯗꯤ aduga isai mekse post yam tai aduga kana kana na comment pire haibdo amte yengbiyo puspa ꯊꯕꯛ ꯐꯕꯒꯤ ꯍꯧꯅꯁꯥ ꯉꯥꯡꯕꯁꯨ ꯀꯟꯕꯔ ꯃꯤꯁꯅꯤ ꯍꯥꯏ ꯇꯥꯏ ꯍꯥꯏꯕ ꯈꯔꯗꯤ ꯑꯗꯨꯝ ꯇꯧꯋꯦ ꯍꯥꯏ ꯇꯥꯏꯅꯦ ꯔꯣꯕꯥꯔꯠ ꯃꯌꯥꯡꯂꯝꯕꯝ ꯁꯣꯔꯤ ꯔꯣꯕꯥꯔꯠ yumnam mangang cha hai tai sumaina dum ꯐꯖꯩꯌꯦ ꯍꯧꯖꯤꯛꯀꯤꯗꯨꯁꯨ adudi hozik comment bibirakpada Linthoi Devi Khetrim ai su phajai isai miss ꯏꯁꯩꯁꯨ yam ꯐꯖꯩꯌꯦ ꯍꯥꯏꯕ mathanggi isai khudol tamjage matam su haujan khre mathangdi Sangeeta KS ki isai ni aduga aroi bada yam phajaba isai na loishin minasi myam punna jagoi saminaraga loishin ge doini nga sigi sidi ꯍꯣꯏ aduga ꯊꯥꯕꯜꯗ ꯉꯥꯎꯖꯕꯤ ꯊꯥꯕꯜ ꯂꯩ ꯏꯁꯩꯁꯤ ꯁꯛꯄꯤꯔꯛꯑꯣꯅ ꯇꯣꯝꯊꯤꯟꯅ ꯍꯥꯏꯕꯤꯔꯦ ꯃꯤꯁ ꯑꯅꯤꯗꯒꯤꯅ ꯑꯗꯣ ꯌꯦꯡꯖꯒꯦ ꯊꯥꯕꯜꯗ haipet ꯉꯥꯎꯖꯕꯤ yenge thabal da ngaujabi thabale haipet yengjage thabalda ngaujabi thabal lai kaina balaklani 와 nangi su achikpa ahingsina loikraga thajana shamai laikraga leishatamba ngamjaro matik sima khudol tamjage ꯌꯥꯝ ꯐꯖꯩ ꯁꯩꯁꯛꯄꯤꯗꯒꯤ ꯇꯥꯗꯅ ꯑꯗꯨꯝ ꯁꯛꯄꯤꯔꯛꯏ ꯑꯩꯈꯣꯏꯁꯦ ꯎꯃꯣꯅꯤꯗꯒꯤ ꯇꯥꯗꯅ ꯁꯩꯊꯥꯕꯇꯅ ꯋꯥꯠꯂꯕ ꯗꯥꯏꯃꯟ ꯂꯩꯀꯣꯜꯁꯦ ꯅꯣꯡꯃꯇꯪꯁꯨ ꯍꯟꯅ ꯑꯃꯨꯛꯇꯪ ꯌꯦꯡꯕ ꯂꯥꯛꯈꯤꯅꯤ ꯈꯟꯗꯨꯅ ꯉꯥꯏꯖꯔꯤꯕ ꯍꯩꯔꯥꯡ ꯂꯩꯔꯥꯡꯁꯤ ꯅꯣꯡꯃꯇꯪ ꯌꯦꯡꯕ ꯂꯥꯛꯄꯤꯈꯣ ꯃꯔꯨꯞꯂꯣꯏꯁꯤꯡ ꯄꯨꯝꯅꯃꯛꯅ ꯍꯥꯏꯕꯤꯔꯛꯏ ꯄꯥꯕꯨꯡ ꯇꯣꯀꯦ ꯂꯥꯏꯁ꯭ꯔꯝꯅ Robert Yumnam mangang sa hai tai Miss Monica hai tai hai ko balo Miss Monica na sa di ay Robert Yumnam
Robert Yumnam ngasidagi khangbiro ai samak Nirmala Thangjam ai oidling sinbirisna Pusparani Laishram confuse amumuk satpani hai tai Robert kise comment si ang parak na ba ano torok pa mali ko hai tai ado khangdra isay oy khudol tamjarage thagatchari khanbirakpa Sangita Khetri Mayumgi isay tauba yai haidana pungtau tauno na haina sehoba Alice my mom na sakpa isay matam suam laisilaktre aduna isay mate matang mutamin asi khudol tamjari Makuk na minagi palaga Maong na mapugi laurak pa Tolop na piyon gicharaga Kalejana ayes kitaurak pa Makuk na minagi palaga Maong na mapugi laurak pa Tolop na piyon gicharaga Kalejana ayes kitaurak pa Tau bayana, pang tau tau nu. Tau bayana, pang tau tau nu. Tau nu. Lyric na pauche da gitam lakpa English na foreign gilo lakpa Chakum na nirang thang laga Fije na sorong gise lakpa Tau bayana pang tau tau nu Tau bayana pang tau tau nu Tau nu Puspa yamna post araba isay amasu taminakre aduga Hoy ado matam di laisilaktabani na isay se tentak thajarage aduga aroi boina isay matanga lakhajage aduga comment da mate ama dum comment su khara ma panana bagi khuyong chaba dusu mayam dagi lawinasi Nirmala yengbiu comment khara ama ni ayambana comment se dum pathoktabana ayambo oire hoi hoi adum ayamna haibirak pase adum mingdi MRT Diamond City Naira Leiramene Habire Taram Nosari MRT Akoigadi Tangnajaba Sina Ahan Bane Laina Chanu Miss Ani Shagara Tamo Yimache Sina Havaji Sakpiro Hai Matem Kudol Tamjage Hoy losilakpada isay sima ngasigi oina nimlagi khudol tamhanjarage Aduga Ngasigi Mayam Pathokraba Ming Pathokraba Ngaktani Mayam Warogroi Saraswati Samurai Latpam Taram Nosari Ado ngasi aroi ba isay lokachage kung makai kung kaya mahenjala kadore ngasi aroi ba isay sidi yamna